Hello friend, Manipur Mirror mi amu taram nuksari. Ngasi channel asina thagat sari ba video ase khoi Kangla da lariba adugumba yamna fazaraba laisang ama oiriba khoi ibdo pakhang bagi laisang masigi matang da wafum khara sum thamjabani mayam ming taminasi. Manipur gi khwaidigi senglaba mafam ama habi targade khoi Kangla hari mafam masine. Mafam asi adungai khoi mamang haktak kaya dagi khoi ge ningthau kaya na khoi Kangla hari mafam sida khoi Manipur gi konung oiduna lakhiba adigu mafam amani hari ba senglaba mafam sida khoina thengnabiram magani madudi khoi gi khwaidigi fajaba laisang ama Manipur gi oina oiriba habi yai hari mafam sida lairiba asi khoi gi ebido pakhang bagi temple asine. Temple asi adukimatik yamna fajai hek changba matamda Kangla da hek changba matamda lairamiba mahake laisang asigi khoi masudi horoga habidi masuji ngoroga yamna fajaba habidi yamna su chawba hek yengbuda fajaba adugumba laisang amane hariba laisang asi 40 wangba adugumba laisang amane Kangla manungda lairiba laisang asida asi adukimatik akoina yamna lun lojaba habidi ibdo pakhang-bagi adugumba mafam amani haidana akoina Kangla sangma matamda sungsi chithadana khoiramiba mafam amani hariba laisang asi ai hang sum yengjarubu matamda akoigi mitei gi oiba yek salai taret asiga khudam ama oina hariba mafam laisang asidasu sum ubu phange amaki STR asi akoigi maron taret habida mathon taret laibani adugi matungda amuksu maron taret lairaga amu wangkhalapani aduga mahaki laisang asigi mawongsi yengbu matamda mahaki akoigi phijang oina maron laibje siju akoigi phijang je khoina akoigi thakal gi mawonggumna maron taret ama lai adugi mathakta mo akoigi laisang ji khwai mathak jida maron taret amu lai masi akoigi satra gi mawong man habitare satra gi na akoigi wada satra haragana akoigi wada akoigi maron naina phina semnaba akoigi lai raubada gi jungnaba adugi mawongdo adugumna habi laisang ji mathakse adumaina satra gumna taret makhan maron taret thongna lai adugo khwai mathaksida akoigi salai taret ki phiral gumna amuksu lai aduna hana sigi yengjabu tanda asmaina taret ujai mayamna sudum yengbiu oibani haribase akoigi mitei goiba adugumba salai taret ki masak ama utli habitare aduga ibdo pakhang bagi laisangju oiribonina haribase sariba mawongsi yamna mawong tana yam phajana chanana sai haidana ai myamna thamjabani hariba laisang asi February 19 2010 gi yaifarbu numit asida nungjing pukri machadagi ikau khatlaba matungda laisang asi sanga khibani haidana hayang sum thijaru matanda adumai thengnajai lamdam sida lairiba silinau singna khoi Kangla da changba taragadi ibdo pakhang bagi khubum da changaga khoiram basimadi mayam sudum isana khangna dum khoiram naragane adugo ayaki site gi su changna gamtang khoiramu maya kalamu haidana mayam da haijari ada mayam suti leba numit kumba adugumba numit natragana khoi gi matam sangbu matamda ibdo pakhang bagi manakta chalaga khoiram bi haidana yamna thamjari loina na gasigi video su bi yengbiriba silinau singbu Manipur Mirror gi makai digi haninga laitana thagal phongdokjari thank you very much.